ꯊꯝꯕꯥꯜꯒꯤꯁꯨ ꯄꯣꯛꯄꯗꯒꯤ ꯑꯃꯝ ꯑꯔꯥꯏ ꯈꯪꯗꯕꯤ ꯑꯃ ꯃꯁꯥꯒꯤ ꯌꯥꯎꯔꯤ꯫ ꯇꯨꯃꯤꯟꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏꯔꯛꯏ ꯂꯩꯃꯕꯨ ꯌꯦꯡꯂꯒ꯫ ꯏꯇꯥ, ꯑꯝꯇ ꯃꯄꯥꯜꯁꯤꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯕ꯫ ꯑꯩ ꯑꯁꯦꯡꯕ ꯑꯝꯇꯗꯤ ꯈꯪꯅꯤꯡꯉꯦꯕ, ꯃꯤꯕꯨ ꯑꯣꯏꯔꯣ ꯂꯥꯏꯕꯨ ꯑꯣꯏꯔꯣ꯫ ꯂꯩꯃꯅ ꯉꯧꯈꯠꯂꯛꯀꯅꯨꯀꯣ ꯏꯇꯥ ꯊꯝꯕꯥꯜ, ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯗꯦ꯫ ꯃꯁꯦ ꯑꯐꯕ ꯅꯠꯇꯦ, ꯑꯁꯤ ꯊꯦꯡꯅꯔꯨꯔꯒ ꯑꯐꯕꯈꯛ ꯑꯣꯏꯔꯣꯏ꯫ ꯏꯇꯥ, ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ, ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤꯕ꯫ ꯑꯆꯥꯛꯄ ꯃꯩꯗꯤ ꯂꯥꯏ ꯐꯠꯇꯕꯅꯁꯨ ꯇꯥꯊꯤꯕꯅꯤ꯫ ꯂꯩꯃ ꯊꯝꯕꯥꯜꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯂꯥꯡꯇꯛꯅꯕꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯅꯤꯡꯕ ꯊꯨꯡꯂꯁꯅꯨ ꯈꯟꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯗꯍꯦ, ꯃꯩꯁꯨ ꯈꯨꯠꯇ ꯄꯥꯏ, ꯏꯕꯥꯅꯤꯁꯨ ꯁꯨꯔꯤ, ꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯁꯤ꯫ ꯑꯗꯣ ꯊꯧꯅꯥꯗꯤ ꯂꯩꯕ ꯇꯥꯕ꯫ ꯊꯝꯕꯥꯜꯅ ꯍꯣꯏ ꯏꯇꯥ꯫ ꯑꯅꯤꯃꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯆꯞ ꯃꯥꯟꯅꯈꯤꯕꯅ ꯃꯁꯥꯗ ꯑꯀꯤ ꯑꯈꯪ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯈꯨꯠꯇ ꯃꯩꯅꯝ ꯄꯥꯏ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯊꯣꯔꯛꯏ꯫ ꯑꯍꯤꯡꯗꯨꯗ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯧꯏ꯫ ꯇꯞꯅꯕꯨꯗꯤ ꯍꯥꯡꯏ ꯍꯥꯏꯖꯕꯇꯅꯤ꯫ ꯅꯣꯡꯁꯨ ꯐꯨꯏꯅ ꯆꯨꯔꯤ꯫ ꯑꯅꯤꯗꯨ ꯃꯥꯡꯒꯣꯟꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯌꯦꯡꯏ꯫ ꯉꯁꯥꯏ ꯎꯈꯤꯕ ꯐꯧꯔꯥꯗꯧꯅ ꯄꯥꯛꯄ ꯃꯃꯥꯏ ꯄꯥꯟꯕ ꯂꯥꯏꯗꯨ ꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕꯗꯨꯁꯨ ꯆꯥꯟꯅꯅ ꯀꯞꯂꯤꯗꯔꯥ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯍꯧꯅꯗꯨꯅ ꯌꯦꯡꯏ꯫ ꯋꯥꯍꯩꯗꯤ ꯑꯃꯠꯇ ꯍꯥꯏꯅꯗꯦ, ꯃꯤꯠꯇ ꯏꯪꯒꯤꯠ ꯈꯪꯅꯩ꯫ ꯌꯦꯡꯈꯩ ꯌꯦꯡꯂꯒ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯨꯔꯒ ꯇꯨꯝꯂꯨꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯩ꯫ ꯑꯅꯤꯗꯨ ꯃꯃꯥꯡ ꯊꯣꯡꯗꯨ ꯂꯣꯜꯂꯝꯂꯒ ꯃꯈꯣꯏꯅ ꯂꯩꯕ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ, ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯀꯔꯤ ꯇꯥꯕ ꯍꯥꯏꯗꯨꯅ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯂꯩ꯫ ꯆꯦꯛ ꯃꯣꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯕ ꯌꯥꯗꯦ꯫ ꯇꯥꯎꯕ ꯍꯨꯏꯁꯤꯡꯅ ꯍꯧꯅꯗꯨꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯅꯤꯗꯨ ꯋꯥꯍꯩ ꯑꯃꯠꯇ ꯉꯥꯡꯅꯗꯅ ꯉꯥꯏꯍꯥꯛ ꯃꯈꯣꯜꯁꯤꯡꯁꯤ ꯆꯤꯡꯁꯤꯟ ꯆꯤꯡꯁꯤꯟꯗꯨꯅ ꯇꯥꯔꯝꯂꯒ ꯊꯝꯕꯥꯜꯅ ꯏꯇꯥ ꯂꯩꯃ, ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯏꯐꯝꯗ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯀꯤꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯥꯎꯏ꯫ ꯇꯧꯕꯇꯕꯨ ꯐꯥꯎꯔꯤꯕ ꯑꯀꯤꯕꯁꯤꯅ ꯏꯁꯥꯁꯤꯗ ꯏꯊꯤꯜ ꯑꯃ ꯄꯤꯕꯗꯧꯅꯁꯨ ꯇꯧꯏ꯫ ꯂꯩꯃꯅ ꯀꯔꯤ ꯏꯊꯤꯜꯅꯣ ꯏꯇꯥ? ꯊꯝꯕꯥꯜꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨꯒꯤ ꯃꯌꯥꯏꯗꯣ ꯈꯪꯉꯥꯞ ꯍꯥꯞꯄꯗꯧꯅ ꯇꯧꯏ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯇꯧꯍꯩꯗꯦꯕꯨ ꯈꯪꯏ, ꯃꯇꯥꯡ ꯆꯥꯗꯦ꯫ ꯑꯗꯨ ꯏꯇꯥ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯅ ꯎꯈꯤꯕ ꯂꯥꯏꯗꯨꯒꯤ ꯃꯔꯝꯗ ꯈꯪꯂꯕꯗꯤꯅꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯏꯇꯥꯅ ꯋꯥꯔꯤꯗꯨ ꯅꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯋꯥꯔꯤꯁꯤ ꯂꯤꯔꯕꯗꯤ ꯑꯕꯣꯛꯅ ꯁꯥꯟꯅꯕ ꯂꯣꯏꯁꯤꯜꯂꯝꯗꯕ ꯂꯥꯏꯁꯦ ꯂꯣꯏꯁꯤꯟꯅꯕ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯁꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯂꯩꯃꯅ ꯏꯇꯥꯅ ꯑꯗꯨ ꯌꯧꯅ ꯈꯪꯅꯤꯡꯂꯕꯅꯤꯅ ꯅꯇꯥ ꯂꯤꯔꯒ ꯇꯥꯔꯣ꯫ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯂꯤꯔꯝꯕꯗꯒꯤ ꯈꯪꯕꯅꯤ꯫ ꯄꯪꯁꯥ ꯁꯥꯒꯠꯇꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯈꯣꯏ ꯑꯕꯣꯛ ꯂꯩꯁꯥꯡꯕꯨ ꯍꯨꯜꯂꯗꯨꯅ ꯂꯤꯕ ꯋꯥꯔꯤꯗꯤ ꯅꯠꯇꯦꯀꯣ꯫ ꯏꯇꯥ, ꯇꯥꯔꯣꯀꯣ ꯋꯥꯔꯤꯁꯦ꯫ ꯂꯩꯃꯅ ꯊꯝꯕꯥꯜꯒꯤ ꯃꯐꯝꯗ ꯍꯧꯈꯤꯕ ꯂꯩꯁꯥꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯈꯔ ꯑꯃꯨꯛ ꯁꯠꯀꯠꯂꯒ ꯂꯤꯔꯛꯏ꯫ ꯂꯩꯁꯥꯡ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯂꯥꯏꯇꯤꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡꯕꯨ ꯊꯤꯒꯠꯄ ꯂꯩꯋꯥ ꯇꯤꯟꯋꯥ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯅꯕ ꯃꯥꯅ ꯂꯥꯏ ꯊꯥꯖꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯟꯅ ꯍꯣꯠꯅꯔꯛꯇꯨꯅ ꯂꯥꯛꯏ꯫ ꯀꯕꯨꯏ ꯇꯣꯝꯕ ꯃꯍꯥꯛꯊꯛ ꯐꯧꯀꯧꯔꯣꯜꯗꯨꯅ ꯃꯉꯣꯟꯗ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏ ꯂꯥꯏꯒꯤ ꯇꯤꯟꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯃꯔꯝꯗ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯂꯁꯨ ꯃꯉꯣꯟꯗ ꯅꯥꯄꯜ ꯊꯣꯏꯆꯠꯅꯕ ꯃꯇꯧ ꯑꯃꯗꯤ ꯌꯥꯎꯏ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤꯗ ꯎꯪꯅꯤꯡꯕ ꯃꯇꯝꯗ ꯎꯪꯗꯨꯅ ꯁꯤꯖꯤꯟꯅꯒꯦ, ꯍꯨꯝꯗꯨꯅ ꯄꯨꯒꯦ ꯍꯥꯏꯕꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯐꯨꯗ ꯍꯥꯞꯄ ꯂꯥꯏꯔꯦꯟ ꯃꯀꯨꯗꯨ ꯂꯣꯠꯁꯤꯟꯈ꯭ꯔꯕꯗ ꯃꯗꯨꯕꯨ ꯇꯟꯐꯪꯅꯕ ꯃꯍꯥꯛ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯍꯤ ꯌꯥꯏ ꯑꯃꯗꯤ ꯂꯟꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯤ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯕꯦꯝꯃ, ꯍꯤꯔꯩꯃ, ꯌꯥꯏꯔꯩꯃ, ꯌꯥꯏꯁꯅꯥ ꯀꯧꯅ ꯃꯤꯡꯈꯩꯕꯤ ꯑꯃꯗꯤ ꯐꯋꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯆꯦꯠꯅ ꯆꯥꯅ ꯅꯤꯡꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯛꯆꯤꯡ ꯍꯥꯏꯕ ꯊꯥꯗꯨꯒꯤ ꯏꯪꯈ꯭ꯔꯕ ꯑꯌꯨꯛ ꯑꯃ ꯎꯇꯤ ꯁꯝꯈꯣꯡꯇꯦꯡ ꯅꯨꯡꯅ ꯅꯨꯔꯥ ꯅꯜꯂꯒ ꯎꯟꯅ ꯀꯔꯪ ꯀꯔꯪ ꯇꯥꯔꯤꯕ ꯏꯪꯈ꯭ꯔꯕ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯄꯨꯈ꯭ꯔꯤꯒꯤ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯏꯔꯨꯞꯄꯤ꯫ ꯆꯔꯩ ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯃꯥꯅ ꯂꯥꯠꯆꯔꯤꯕ ꯏꯃꯣꯏꯅꯨ ꯀꯧꯕꯤ
ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯈꯨꯕꯝ ꯌꯥꯔꯤꯕꯗꯨꯗ ꯃꯩꯔꯥ ꯂꯥꯡꯏ꯫ ꯃꯩꯔꯥ ꯂꯥꯡꯂꯕ ꯃꯇꯨꯡ ꯐꯨꯡꯒꯥꯗꯨꯗ ꯌꯦꯡꯅ ꯌꯦꯡꯅ ꯇꯔꯥ ꯆꯥꯛꯅꯤꯡꯈꯛꯅ ꯆꯥꯛꯁꯧꯕꯤ, ꯁꯥꯡꯂꯧ ꯌꯦꯡꯅꯤꯡꯈꯛꯅ ꯌꯦꯡꯁꯧꯕꯤ, ꯋꯥꯡꯂꯦꯟ ꯌꯨꯅꯤꯡꯈꯛꯅ ꯌꯨꯁꯧꯕꯤ, ꯃꯔꯥꯜ ꯌꯨꯝꯂꯦꯟ ꯉꯝꯆꯤꯡꯕꯤ, ꯍꯤꯒꯤ ꯌꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯤ ꯏꯃꯥ, ꯂꯩꯃ ꯇꯔꯦꯠ ꯁꯥꯌꯣꯟꯕꯤ, ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯅꯥꯛꯇ ꯈꯨꯕꯝ ꯁꯥꯅ ꯂꯩꯔꯤꯕꯤ ꯏꯃꯥ, ꯅꯃꯣꯝꯒꯤ ꯅꯤꯡꯖꯕꯕꯨ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯉꯁꯤ ꯀꯣꯔꯧꯅꯣꯡ ꯌꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯂꯥꯏꯔꯦꯟ ꯃꯀꯨ ꯌꯥꯎꯕ ꯆꯐꯨꯗꯨꯒꯤ ꯃꯐꯝ ꯇꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯡꯒꯥ ꯂꯥꯏꯔꯨꯗꯨꯗ ꯀꯞꯄꯤ꯫ ꯃꯈꯥ ꯇꯥꯅ ꯀꯞꯈꯩ ꯀꯞꯂꯒ ꯑꯃꯨꯛ ꯉꯁꯤ ꯀꯣꯔꯧꯅꯣꯡꯁꯤꯗ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯈꯥꯝꯕꯤ ꯃꯩꯁꯦꯡ ꯃꯩꯔꯥ ꯊꯥꯟꯕꯗꯤ ꯂꯣꯏꯃꯣꯝ ꯐꯧꯅ ꯐꯧꯒꯩ ꯆꯣꯟ, ꯇꯔꯥ ꯆꯦꯡꯅ ꯆꯦꯟꯒꯩ ꯆꯣꯟ, ꯀꯧꯔꯦꯜ ꯁꯟꯅ ꯁꯪꯒꯣꯟ ꯊꯟ, ꯇꯦꯛꯄꯤ ꯑꯣꯀꯣꯟꯅ ꯑꯣꯀꯣꯟ ꯄꯥ, ꯀꯨꯔꯥꯎ ꯐꯟꯅ ꯋꯥꯠ, ꯅꯃꯨꯛ ꯄꯣꯡꯅ ꯍꯦꯟ, ꯇꯔꯥ ꯆꯥꯛꯍꯣꯡꯅ, ꯂꯦꯝꯂꯩ ꯉꯥꯍꯣꯡꯅ, ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅ, ꯈꯨꯟꯇꯥꯛ ꯃꯅꯤꯜ ꯅꯥꯏ, ꯈꯨꯟꯈꯥ ꯃꯔꯥ ꯍꯧ, ꯑꯃꯨꯛꯇꯗꯤ ꯄꯥꯟꯖꯒꯦ ꯄꯂꯦꯝ ꯏꯃꯥ, ꯅꯪꯉꯣꯟꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯒꯅꯤ? ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯑꯣꯏꯔꯁꯨ ꯏꯃꯥꯅ ꯂꯥꯛꯇꯨꯅ ꯍꯥꯏꯕꯤꯔꯔꯣ ꯂꯥꯛꯑꯣ꯫ ꯀꯩꯅꯣ ꯅꯆꯥꯅ ꯃꯁꯛ ꯅꯥꯏꯕ ꯏꯃꯥꯅ ꯄꯥꯝꯕ ꯄꯣꯠꯂꯝꯈꯩ ꯀꯠꯆꯒꯦ ꯇꯧꯕꯇꯕꯨ ꯅꯃꯣꯝꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯍꯟꯕꯤꯌꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯣꯏꯅꯨ ꯏꯃꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯈꯨꯔꯨꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯂꯩꯁꯥꯡꯅ ꯁꯣꯟꯂꯨ ꯍꯥꯏꯕ ꯂꯥꯏꯔꯣꯟ ꯃꯈꯩꯗꯤ ꯆꯨꯝꯅ ꯁꯣꯜꯂꯤ, ꯑꯃꯥꯏꯕ ꯀꯨꯟꯗꯣꯅ ꯇꯧ ꯍꯥꯏꯕ ꯃꯈꯩꯁꯨ ꯇꯧꯔꯦ, ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯅ ꯋꯥꯛꯆꯤꯡꯒꯤ ꯎꯟ ꯃꯔꯛꯇ ꯈꯥꯡꯂꯤꯕ ꯑꯋꯥ ꯆꯩꯅꯥꯁꯤꯒꯤ ꯃꯍꯩꯗꯤ ꯐꯪꯗꯔꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯁꯦ ꯅꯤꯡꯕꯨ ꯅꯤꯡꯂꯕꯗꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯔꯣꯏ, ꯁꯤꯗ ꯌꯥꯏ ꯅꯥꯗ ꯌꯥꯏ, ꯇꯥꯟ ꯐꯪꯗꯕ ꯌꯥꯗꯦ, ꯏꯁꯥꯒꯤꯁꯨ ꯀꯟꯅꯕ ꯑꯣꯏꯖꯕ ꯈꯔ ꯊꯤꯕ ꯇꯥꯔꯦ, ꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯂꯩꯔꯤꯕ ꯀꯥꯗꯨꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯥꯒꯤ ꯅꯤꯡꯖꯕ ꯊꯨꯡꯂꯔꯣꯏ ꯈꯟꯕꯗ ꯃꯁꯥꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯪꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯒꯦ, ꯃꯍꯥꯛ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯁꯨꯝꯅ ꯆꯤꯟꯕꯥꯟꯗꯤ ꯀꯥꯡꯗ ꯄꯥꯏ ꯃꯅꯨꯡꯗ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯪꯗꯕꯅꯗꯤ ꯈꯪꯂꯔꯣꯏ, ꯎꯗꯕꯅꯗꯤ ꯎꯔꯔꯣꯏ ꯈꯜꯂꯤꯕ ꯆꯤꯡꯉꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯗꯤ ꯎꯔꯤ꯫ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯂꯥꯏꯅꯤꯡꯕꯁꯨ ꯅꯠꯇꯕ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯊꯥꯡꯂꯛꯈꯤꯕ ꯈꯣꯡꯊꯥꯡꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯏ꯫ ꯇꯥꯏꯕꯪ ꯃꯣꯝꯅꯨ ꯑꯣꯏꯕꯤꯁꯤꯡꯕꯨ ꯂꯝꯆꯠ ꯁꯥꯖꯠ, ꯌꯨꯝꯕꯥꯜ ꯀꯩꯕꯥꯜ, ꯊꯛꯁꯤ ꯀꯥꯔꯟ ꯋꯥ, ꯈꯥꯁꯤ ꯂꯤꯛꯂꯤꯡ ꯋꯥꯕꯨ ꯌꯦꯡꯅ ꯊꯧꯖꯥꯜ ꯂꯣꯟꯕꯨ ꯀꯨꯕꯤꯕꯤ, ꯆꯥꯛ ꯑꯃꯗꯒꯤ ꯆꯥꯛ ꯑꯃꯗ ꯑꯣꯟꯅ ꯂꯥꯛꯄꯅ ꯀꯣꯟꯅ ꯆꯥꯛ ꯌꯧꯔꯛꯄꯤ, ꯄꯨꯡ ꯑꯃꯗꯒꯤ ꯄꯨꯡ ꯑꯃꯗ ꯂꯥꯟꯅ ꯂꯥꯛꯄꯅ ꯃꯉꯥꯡꯗ ꯌꯥꯍꯧꯕꯤ, ꯂꯨꯋꯥꯡꯗ ꯆꯥꯛꯇꯥꯕꯤ, ꯈꯨꯃꯟꯗ ꯌꯥꯍꯤꯞꯄꯤ, ꯏꯃꯣꯏꯅꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯂꯩꯁꯥꯡꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯁꯤꯡꯗꯨ ꯋꯥꯒꯤ ꯎꯇꯣꯡ ꯑꯍꯣꯕꯒꯨꯝ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯣꯏꯅꯃꯛ ꯎꯔꯝꯃꯤ꯫ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯄꯥꯝꯕ ꯂꯝꯆꯠ ꯁꯥꯖꯠꯇꯤ ꯂꯩꯁꯥꯡꯗꯤ ꯑꯃꯠꯇ ꯆꯠꯂꯝꯗꯦ꯫ ꯇꯥꯏꯕꯪ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯌꯨꯝꯂꯩꯃ ꯑꯣꯏꯕꯤ ꯃꯣꯝꯅꯨ ꯅꯨꯖꯥ ꯃꯥꯒ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯕ ꯇꯝꯕ ꯃꯥꯒ ꯑꯅꯤꯃꯛꯀꯤ ꯃꯔꯝꯆꯠ ꯃꯁꯥꯖꯠ ꯌꯦꯡꯗꯨꯅ ꯊꯧꯖꯥꯜ ꯂꯟ ꯀꯥꯕꯤ ꯏꯃꯥꯅꯤꯗꯣ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯄꯥꯏꯃ ꯈꯣꯏꯗꯥꯕ ꯅꯃꯨ ꯌꯨꯝꯊꯣꯡꯗꯨꯗ ꯈꯜꯂꯒ ꯆꯪꯂꯒ ꯇꯔꯦꯠ ꯁꯦꯡꯒꯥꯎꯅꯨꯡꯗꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯌꯦꯟꯕꯤ ꯏꯃꯥ ꯃꯥꯅ ꯂꯩꯁꯥꯡꯒꯤ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯍꯣꯌꯥꯔꯝꯗꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅꯗꯤ ꯇꯧꯖ ꯁꯥꯔꯤꯁꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯂꯩꯁꯥꯡ ꯇꯔꯥ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯌꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕ ꯂꯥꯏꯔꯦꯟ ꯃꯀꯨ ꯌꯥꯎꯕ ꯆꯐꯨꯗꯨ ꯀꯗꯥꯏꯗ ꯂꯩ ꯇꯥꯛꯄꯤꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯉꯟꯇꯥꯅ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯈꯔꯦ꯫ ꯑꯍꯤꯡꯒꯤ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯏꯃꯣꯏꯅꯨ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯏ꯫ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯩꯁꯥꯡꯕꯨ ꯌꯦꯡꯂꯒ ꯍꯩ ꯇꯥꯏꯕꯪꯄꯥꯟ ꯁꯦꯕꯥꯅꯕꯤ, ꯑꯣꯏꯒꯤ ꯂꯝꯗꯥꯡ ꯑꯣꯏꯕꯤ, ꯅꯪꯒꯨꯝꯕꯅ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯌꯥꯕ ꯃꯦꯔꯨꯛꯀꯨꯝ ꯊꯨꯃꯨꯛꯀꯨꯝ ꯎꯕꯔꯅꯦ? ꯁꯥꯃꯨ ꯃꯤꯠ ꯑꯅꯤꯗꯨꯗ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯀꯥꯟꯅꯕ ꯊꯤꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯅꯤꯡꯕꯗꯤ ꯑꯍꯣꯏꯅꯗꯨꯝ ꯅꯪꯉꯣꯟꯗ ꯂꯪꯖꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯈꯪꯗꯕꯔꯥ? ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ, ꯆꯤꯜꯍꯥꯎꯅ ꯊꯤꯔꯤꯕ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯇꯥꯟ ꯐꯪꯉꯣꯏ꯫
ꯄꯨꯟꯅ ꯇꯠꯄꯤ ꯅꯪꯕꯣ ꯍꯥꯏꯕꯤꯒꯦ ꯇꯥꯖꯣ ꯁꯤꯃꯁꯨ ꯃꯊꯪꯂꯦꯟ ꯅꯝꯗ ꯍꯨꯟꯅ ꯆꯤꯡꯂꯧ ꯃꯀꯥ ꯐꯣꯡꯕꯤ ꯏꯉꯥ ꯅꯨꯡꯂꯦꯟ ꯈꯣꯡꯒꯨꯝ ꯊꯥꯅꯨꯡ ꯉꯟꯅ ꯏꯁꯧ ꯂꯥꯡꯕꯤ ꯆꯤꯟꯕꯥꯟ ꯃꯣꯏꯀꯥ ꯄꯣꯝꯅ ꯈꯣꯏꯁꯥꯅꯕꯤ ꯅꯌꯨꯝꯒꯤ ꯋꯥꯕꯨ ꯈꯨꯂꯛ ꯇꯣꯏꯅ ꯄꯥꯎꯇꯣꯏꯒꯟꯕꯤ ꯀꯣꯔꯧꯅ ꯅꯣꯡꯖꯥ ꯈꯨꯗꯤꯡꯒꯤ ꯈꯨꯂꯛ ꯂꯩꯀꯥꯏ ꯀꯣꯏꯕꯤ ꯅꯪꯅꯁꯨ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯗꯤ ꯅꯥꯇꯤꯛ ꯅꯠꯇꯦ ꯅꯁꯥꯒꯤ ꯅꯔꯝ ꯆꯠꯇꯣ ꯍꯥꯟꯅ ꯆꯨꯝꯊꯣꯛꯆꯔꯛꯎ ꯃꯗꯨ ꯆꯨꯝꯊꯣꯛꯂꯕꯇꯇ ꯏꯃꯣꯏꯅꯨ ꯑꯩꯕꯨ ꯅꯤꯡꯖꯔꯛꯎ ꯈꯨꯠꯀ ꯆꯤꯟꯒ ꯃꯥꯟꯅꯗꯕꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯂꯩꯖꯍꯧꯔꯣ ꯅꯃꯥ ꯑꯩꯗꯤ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯣꯏꯅꯨ ꯏꯃꯥꯗꯤ ꯃꯥꯡꯈꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯁꯥꯡꯗꯨ ꯃꯤꯀꯞ ꯊꯣꯔꯛꯏ ꯃꯪꯂꯥꯟꯗ ꯂꯥꯛꯂꯒ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯦꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯤꯟꯐꯥ ꯐꯥꯏ ꯄꯦꯔꯤ ꯄꯦꯔꯤ ꯂꯩꯁꯥꯡꯅ ꯀꯔꯤ ꯈꯣꯟꯗꯥꯅꯤꯒꯦ ꯑꯩꯕꯨ ꯇꯨꯃꯤꯠ ꯀꯥꯡꯗꯧꯅ ꯎꯔꯕ꯭ꯔꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯁꯨꯠ ꯁꯨꯠ ꯃꯈꯣꯜ ꯊꯣꯛꯇꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯄꯤ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯂꯦꯜꯂꯤ ꯅꯣꯡꯉꯥꯟꯕꯒ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯒꯤ ꯅꯥꯛꯇ ꯆꯠꯂꯤ ꯀꯨꯟꯗꯣꯅ ꯂꯩꯁꯥꯡ ꯆꯪꯂꯛꯄ ꯎꯕꯗ ꯀꯩꯗꯧꯔꯦ ꯉꯟꯇꯥꯅ ꯅꯆꯤꯟꯗꯨꯅ ꯆꯤꯡꯗꯧꯅ ꯄꯣꯝꯂꯒ ꯂꯥꯛꯏꯗꯨꯅ ꯁꯅꯥꯖꯥꯎꯕꯒ ꯈꯟꯅꯔꯛꯄ꯭ꯔꯣ ꯅꯃꯤꯠ ꯑꯅꯤꯗꯣ ꯉꯥꯛꯁꯪ ꯍꯦꯛ ꯉꯥꯡꯂꯗꯅ ꯇꯨꯝꯁꯤꯠ ꯐꯥꯗꯕꯁꯨ ꯃꯥꯜꯂꯤ ꯂꯩꯁꯥꯡꯗꯨ ꯀꯞꯂꯤ ꯀꯞꯂꯤ ꯍꯣ ꯉꯔꯥꯡ ꯏꯆꯦꯅ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯍꯦꯛ ꯇꯧꯔꯦ ꯏꯃꯣꯏꯅꯨ ꯀꯧꯕꯒꯤ ꯂꯩꯕꯥꯛꯀꯗꯣ ꯁꯣꯟꯗꯅꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯗꯨꯒꯗꯤ ꯃꯥꯡꯗ ꯂꯥꯛꯂꯒ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯝꯂꯤꯅꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯀꯌꯥꯝ ꯊꯤꯅ ꯆꯩꯔꯝꯂꯒꯦ ꯍꯥꯏꯁꯦ ꯃꯈꯧ ꯄꯣꯡꯅ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤ ꯑꯩꯕꯨ ꯄꯨꯟꯅ ꯇꯠꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯦꯟꯃꯜꯂꯤꯗ ꯏꯃꯥ ꯃꯥꯁꯨ ꯑꯗꯨꯕꯨꯗꯤ ꯐꯍꯟꯅꯤꯡꯗꯨꯅ ꯉꯥꯡꯕ ꯑꯣꯏꯔꯤꯅꯤ ꯐꯅ ꯐꯍꯟꯅꯤꯡꯗꯨꯅ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯇꯤꯡ ꯁꯣꯛꯈꯩ ꯉꯥꯡꯕꯗꯨꯗꯤ ꯂꯥꯏ ꯑꯣꯏꯔꯁꯨ ꯍꯦꯟꯃꯜꯂꯤ ꯑꯗꯣ ꯅꯪꯒꯤ ꯆꯐꯨ ꯂꯩꯐꯝꯗꯨꯕꯨ ꯍꯥꯏꯔꯝꯕ꯭ꯔꯥ ꯃꯤ ꯀꯗꯥꯏꯗꯒꯤ ꯑꯗꯨꯒ ꯑꯝꯇ ꯍꯥꯏꯔꯝꯗꯦ ꯁꯦ ꯑꯗꯨꯒꯤꯕꯨ ꯐꯔꯦꯁꯦ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯥꯅ ꯇꯦꯡꯕꯥꯡꯕꯤꯗ꯭ꯔꯦꯗꯅ ꯂꯥꯏꯕꯛ ꯍꯥꯏꯗꯨꯅꯤ ꯃꯁꯤꯁꯨ ꯅꯪꯒꯤ ꯑꯣꯏꯅ ꯇꯝꯂꯝꯗꯕꯅꯤ ꯈꯟꯗꯣꯛꯂꯣ ꯌꯦꯡꯉꯣꯏ ꯍꯟꯗꯛꯃꯨꯛꯇꯤꯅꯦ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗ ꯍꯥꯏꯖꯧꯋꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯕ ꯌꯥꯏ ꯂꯩꯁꯥꯡ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯕꯒ ꯐꯔꯝꯃꯤ ꯐꯧꯀꯧꯔꯣꯜꯗꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯅ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯥꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯈꯜꯂꯤ ꯃꯁꯥꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯇꯤ ꯏꯃꯣꯏꯅꯨ ꯏꯃꯥꯅ ꯇꯊꯤ ꯇꯊꯤ ꯆꯩꯕꯒꯨꯝ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯅ ꯃꯉꯣꯟꯗ ꯃꯤꯆꯩ ꯑꯊꯤꯕ ꯇꯥꯍꯜꯂꯝꯕꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯃꯔꯝꯗ ꯇꯤꯟꯈꯣꯡ ꯂꯥꯏꯈꯣꯡ ꯊꯤꯔꯝꯃꯤ ꯐꯧꯑꯣꯏꯕꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯑꯈꯪꯕ ꯋꯥꯔꯤ ꯂꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯁꯥꯡꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯒꯤ ꯃꯐꯝꯗ ꯌꯦꯟꯗꯥꯏꯗ ꯍꯥꯞꯄ ꯍꯪꯒꯥꯝ ꯌꯦꯂꯥꯗꯨ ꯃꯜꯂꯗꯨꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯆꯥꯛꯈꯨꯃꯥꯡꯗꯨꯗ ꯐꯝꯂꯒ ꯐꯧꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯋꯥꯔꯤꯕꯨ ꯂꯤꯔꯛꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯅꯥꯗꯨ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ ꯂꯩꯁꯥꯡꯅ ꯑꯃꯥꯏꯕꯤ ꯀꯨꯟꯗꯣꯅ ꯇꯥꯔꯣꯀꯣ ꯋꯥꯔꯤꯁꯦ ꯑꯩ ꯂꯤꯔꯛꯂꯒꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯅꯦ ꯐꯧꯑꯣꯏꯕꯤ ꯏꯃꯥꯕꯨ ꯊꯧꯅꯤꯖꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯅꯁꯦꯛꯅ ꯉꯥ ꯌꯦꯜꯂꯛꯀꯅꯤ ꯂꯥꯏꯔꯦꯝꯃ ꯐꯧꯑꯣꯏꯕꯤ ꯃꯥꯗꯤ ꯌꯣꯏꯕꯨ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯃ ꯌꯥꯡꯃꯣꯝ ꯃꯍꯨꯏ ꯂꯣꯏꯅꯥꯏ ꯂꯣꯏꯃꯣꯝ ꯐꯧꯑꯣꯏꯕꯤ ꯇꯔꯥ ꯆꯥꯀꯣꯏꯕꯤ ꯄꯣꯏꯔꯩ ꯈꯨꯟꯌꯣꯛꯄꯤ ꯇꯌꯨꯝ ꯅꯥꯎꯌꯣꯛꯄꯤ ꯂꯣꯏꯃꯣꯝ ꯐꯧꯃꯤꯡ ꯍꯛꯄꯤꯌꯣ ꯍꯥꯏꯅ ꯁꯩꯊꯥꯏꯌꯦ ꯑꯗꯨꯉꯩ ꯃꯥꯂꯦꯝ ꯂꯩꯁꯦꯝꯉꯩ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯣꯏꯃꯣꯝ ꯐꯧ ꯆꯔꯣꯡ ꯆꯨꯝꯍꯟꯕꯤꯌꯨ ꯇꯔꯥ ꯆꯥꯛꯈꯣꯡꯍꯟꯕꯤꯌꯨ ꯆꯥꯀꯨ ꯂꯟ ꯀꯨꯕꯤꯌꯨ ꯍꯥꯏꯅ ꯏꯔꯥꯠ ꯊꯧꯅꯤ ꯊꯧꯔꯝ ꯇꯧꯅ ꯑꯋꯥꯡ ꯌꯣꯏꯔꯦꯜ ꯄꯥꯈꯪꯕ ꯋꯥꯡꯕ ꯅꯤꯡꯊꯧ ꯇꯦꯜꯍꯩꯕ ꯈꯥꯛꯄ ꯅꯤꯡꯊꯧ ꯄꯥꯟꯖꯨꯝꯕ ꯀꯁꯥ ꯄꯥꯎꯇꯥꯛ ꯍꯩꯕ ꯀꯣꯔꯧ ꯊꯛꯇ ꯊꯧꯗꯥꯕ ꯋꯥꯡꯕꯜ ꯊꯛꯇ ꯋꯥꯇꯦꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯃꯉꯣꯟꯗ ꯊꯧꯅꯤꯔꯛꯂꯦ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯏꯔꯥꯠ ꯊꯧꯅꯤꯔꯣꯜꯕꯨ ꯅꯇꯥꯔꯕꯗ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯕꯁꯤꯡꯕꯨ ꯊꯧꯖꯥꯜꯂꯟ ꯀꯨꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏ ꯃꯅꯨꯡꯗ ꯅꯤꯡꯈꯠꯂꯛꯄꯗꯒꯤ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯏꯃꯣꯝ ꯐꯧꯑꯣꯏꯕꯤ ꯅꯪꯕꯨ ꯇꯥꯔꯣ ꯅꯪꯅꯅꯦ ꯅꯃꯨ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯂꯥꯡꯉꯣꯜꯂꯨ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯔꯨꯆꯣ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯕꯨ
ꯊꯧꯖꯥꯂꯟ ꯀꯨꯕꯤꯌꯨ ꯃꯍꯩ ꯃꯔꯣꯡ ꯆꯨꯝꯍꯜꯂꯨ ꯂꯣꯏꯃꯣꯝ ꯐꯧꯊꯣꯛ ꯍꯦꯜꯍꯜꯂꯨ ꯃꯄꯟ ꯄꯟꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯗꯤ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗ ꯀꯨꯝꯂꯛꯂꯦ ꯐꯑꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯛꯄ ꯄꯨꯡꯗ ꯆꯛꯄ ꯇꯦꯜꯍꯣꯏ ꯍꯟꯖꯕ ꯂꯧꯃꯤ ꯂꯥꯛꯄꯒꯤ ꯃꯃꯣꯝ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤ ꯑꯣꯏꯅ ꯇꯥꯏꯕꯪꯗ ꯂꯥꯡꯑꯣꯜꯂꯛꯏ ꯆꯛꯄꯥꯔꯝ ꯍꯥꯏꯕ ꯆꯛꯄ ꯈꯨꯟꯗꯤ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯔꯦ ꯂꯣꯏꯃꯣꯝ ꯐꯧꯅ ꯐꯧꯒꯩ ꯆꯣꯜꯂꯦ ꯀꯥꯎꯔꯦꯟ ꯁꯟꯅ ꯁꯪꯒꯣꯟ ꯊꯜꯂꯦ ꯇꯦꯛꯄꯤ ꯑꯣꯛꯅ ꯑꯣꯀꯣꯟ ꯄꯥꯔꯦ ꯀꯥꯏꯔꯩ ꯌꯦꯟꯅ ꯌꯦꯡꯒꯣꯟ ꯆꯟꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯂꯧꯃꯤ ꯂꯥꯛꯄꯒꯤ ꯃꯃꯣꯝ ꯆꯛꯄ ꯅꯤꯡꯉꯣꯜ ꯁꯥꯐꯕꯤ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤꯅ ꯁꯥꯕꯥꯟ ꯂꯝ ꯊꯣꯛꯂꯛꯄ ꯀꯣꯡꯕ ꯂꯝ ꯌꯦꯡꯂꯛꯄꯗ ꯆꯛꯄ ꯂꯥꯏꯔꯕꯒꯤ ꯃꯄꯥꯔꯤ ꯈꯥꯡꯁꯨ ꯅꯍꯥ ꯁꯥꯐꯕ ꯄꯨꯗꯤꯡ ꯍꯟꯕꯒ ꯆꯦꯡꯂꯧ ꯁꯛ ꯎꯅꯔꯦ ꯅꯨꯡꯁꯤ ꯃꯤꯠꯆꯥꯅꯩ ꯑꯍꯥꯟꯕ ꯎꯅꯕ ꯃꯤꯀꯨꯞꯇ ꯅꯨꯡꯁꯤ ꯀꯥꯗ ꯑꯄꯥꯝ ꯀꯥꯗ ꯇꯤꯂꯥꯡ ꯈꯣꯏꯗꯥꯅ ꯄꯥꯏ ꯃꯈꯣꯏꯖꯪꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯣꯏ ꯅꯨꯔꯥ ꯄꯥꯈꯪ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯩ ꯄꯂꯦꯝ ꯄꯟꯊꯧ ꯑꯍꯜ ꯃꯁꯦꯟ ꯐꯥꯎꯕ ꯁꯛꯇꯥꯛꯅꯩ ꯈꯪꯁꯨ ꯅꯍꯥꯅ ꯁꯥꯅꯧ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯤ ꯄꯥꯏꯃ ꯑꯩꯒꯤ ꯅꯨꯡꯆꯥꯟꯕꯤ ꯁꯥꯅꯧ ꯅꯪꯕꯨ ꯇꯥꯂꯣꯏ ꯂꯨꯝꯗꯤꯟꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤꯟꯅꯁꯤ ꯁꯥꯅꯧ ꯅꯪꯒꯤ ꯄꯥꯏꯃ ꯐꯤꯒꯩ ꯁꯦꯡꯕꯤꯔꯣ ꯆꯛꯄ ꯐꯤꯁꯥꯕꯤꯅ ꯏꯁꯥꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯁꯥꯅ ꯑꯣꯏꯕꯤ ꯑꯩꯗꯤ ꯆꯤꯡꯎ ꯈꯣꯌꯨꯝ ꯅꯣꯡꯗꯝꯕ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯃꯊꯧꯗꯥꯡꯕꯨ ꯍꯤꯛꯇꯣꯛ ꯉꯝꯗꯤꯌꯦ ꯁꯥꯕꯤ ꯅꯪꯅ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎ ꯀꯥꯅ ꯋꯥꯡ ꯀꯧꯕ ꯄꯥꯃꯦꯜ ꯃꯥꯕꯨ ꯌꯥꯟꯗꯨꯅ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯎ ꯇꯤꯡꯕꯤꯌꯣ ꯀꯣꯔꯧ ꯑꯗꯨ ꯅꯨꯃꯤꯠꯇ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯁꯨ ꯈ꯭ꯋꯥꯡꯗꯤꯡ ꯆꯔꯩ ꯐꯤꯍꯧꯒꯦ ꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯅ ꯆꯔꯩ ꯐꯤꯁꯥ ꯂꯣꯏꯕꯒ ꯁꯥꯕꯤꯌꯣ ꯅꯪꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯂꯣꯏꯕꯒ ꯋꯥꯡꯂꯦꯟ ꯄꯨꯡꯐꯝ ꯆꯞ ꯃꯥꯟꯅꯔꯕꯗꯤ ꯁꯥꯕꯤꯌꯣ ꯅꯪꯕꯨ ꯆꯛꯄ ꯐꯤꯁꯥ ꯍꯩꯕꯤ ꯑꯩꯒꯤ ꯏꯊꯥꯡꯂꯦꯟꯅꯤ ꯍꯥꯏꯔꯒꯦ ꯃꯁꯥꯅꯧ ꯑꯣꯏꯕꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯍꯣꯌꯥꯔꯦ ꯈꯪꯁꯨ ꯅꯍꯥ ꯁꯥꯐꯕ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕ ꯃꯥꯅ ꯂꯣꯏꯕꯤ ꯆꯤꯡꯖꯥꯎꯀꯥ ꯄꯥꯃꯦꯜ ꯋꯥꯡꯕꯨꯌꯥꯟ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕ ꯍꯧꯔꯦ ꯂꯧꯃꯤ ꯂꯥꯛꯄ ꯃꯥꯒꯤ ꯃꯔꯥꯜ ꯌꯥꯏꯗꯁꯨ ꯃꯃꯣꯝ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤꯅ ꯈꯨꯋꯥꯡꯗꯤꯡ ꯆꯔꯩ ꯍꯧ ꯇꯣꯝꯍꯥꯏ ꯅꯣꯡꯊꯥꯡꯀꯨꯞ ꯆꯔꯩ ꯐꯤ ꯁꯥꯔꯦ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕ ꯃꯥꯁꯨ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯂꯣꯏꯒꯗꯕ ꯄꯨꯡꯂꯤ ꯑꯃꯠꯇ ꯃꯉꯥꯏꯔꯦ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤ ꯃꯥꯅꯁꯨ ꯃꯁꯥꯕꯤꯅ ꯀꯣꯟꯍꯧꯒꯗ꯭ꯔ ꯈꯟ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕꯅꯁꯨ ꯃꯁꯥ ꯅꯧꯅ ꯀꯣꯟꯍꯧꯒꯗ꯭ꯔ ꯈꯟ ꯍꯥꯏꯅ ꯄꯥꯏ ꯃꯅꯨꯡꯗ ꯃꯤꯍꯨꯟ ꯊꯥꯎꯟ ꯆꯣꯡꯅ ꯉꯥꯏꯅꯔꯤꯉꯩ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯈꯤꯕꯅ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤ ꯃꯥꯒꯤ ꯈꯣꯏꯅꯧ ꯃꯇꯥꯔꯣꯏ ꯂꯩꯁꯥꯡꯅꯨꯅ ꯂꯣꯏꯕꯤ ꯆꯤꯡꯗ ꯀꯥꯔꯒ ꯄꯨꯡꯇꯤꯡꯗꯨꯅ ꯂꯩꯕ ꯄꯨꯡꯗꯤꯡ ꯍꯟꯕꯗ ꯍꯥꯏꯔꯔꯦ ꯆꯔꯩ ꯐꯤꯁꯥ ꯂꯣꯏꯍꯧꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯅ ꯑꯋꯥꯠꯄ ꯄꯨꯡꯂꯤꯗꯨ ꯐꯥꯖꯤꯜꯂꯤ ꯗ꯭ꯔꯪ ꯗ꯭ꯔꯪ ꯍꯥꯏꯅ ꯂꯣꯏꯕꯤ ꯆꯤꯡꯂꯣꯟ ꯈꯣꯡꯊꯥꯡ ꯌꯩꯅ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯎꯗꯨ ꯊꯤꯜꯂꯤ ꯇꯧꯋꯩꯒꯨꯝꯕꯁꯨꯝ ꯁꯣꯝꯗꯗꯤ ꯆꯔꯩ ꯐꯤꯁꯥꯕꯤ ꯃꯥꯗꯤ ꯆꯔꯩ ꯐꯤ ꯀꯛꯍꯧꯗ꯭ꯔꯦ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕꯅ ꯍꯥꯟꯈꯔꯦ ꯆꯛꯄ ꯄꯥꯈꯪ ꯈꯪꯁꯨ ꯅꯍꯥ ꯁꯥꯐꯕ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕꯅ ꯃꯁꯥꯅꯧ ꯃꯥꯒꯤ ꯃꯣꯡꯕ ꯃꯔꯥꯟ ꯌꯥꯏꯗ ꯃꯊꯃꯣꯏ ꯃꯀꯥ ꯂꯥꯝ ꯃꯥꯏꯊꯣꯡ ꯃꯉꯥꯜ ꯅꯥꯏꯅ ꯋꯥꯏꯊꯨꯡꯂꯔꯕꯗ ꯃꯁꯥꯅꯧ ꯆꯔꯩ ꯐꯤꯁꯥ ꯍꯩꯕꯤ ꯃꯤꯠꯂꯨ ꯂꯥꯏꯖ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯃꯁꯥꯕꯤ ꯃꯥꯕꯨ ꯆꯦꯡꯂꯧ ꯃꯤꯊꯤꯟꯅ ꯌꯦꯡꯂꯒ ꯏꯁꯥꯕꯤ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡ ꯍꯩꯕꯑꯣ ꯅꯁꯥꯅꯧ ꯑꯩꯅ ꯆꯔꯩ ꯐꯤꯁꯥ ꯍꯩꯇꯕꯒꯤꯕꯨ ꯀꯣꯟꯍꯧꯔꯦ ꯏꯁꯥꯕꯤ ꯅꯪꯅ ꯄꯨꯡꯗꯤꯡꯕꯅ ꯍꯥꯟꯈꯔꯦꯗꯣ ꯅꯁꯥꯅꯧ ꯑꯣꯏꯕꯤ ꯑꯩꯗꯤ ꯆꯤꯡꯎ ꯅꯨꯡꯗꯝ ꯊꯤꯕꯤ ꯀꯁꯥ ꯂꯩꯕꯛ ꯆꯥꯎꯕꯤ ꯑꯣꯏꯕꯅ ꯅꯁꯥꯅꯧ ꯑꯩꯗꯤ ꯏꯗꯣꯝ ꯅꯣꯡꯃꯟꯖꯔꯒꯦ ꯁꯥꯕꯜ ꯄꯨꯡꯗ ꯕꯨ ꯑꯣꯏꯅ ꯍꯧꯔꯒꯦ ꯃꯄꯣꯛ ꯂꯥꯡꯒꯣꯟ ꯑꯃꯗ ꯋꯥꯏꯊꯨꯡꯅꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯆꯔꯩ ꯐꯤꯁꯥ ꯇꯦꯝꯅ ꯃꯊꯃꯣꯏ ꯐꯤꯔꯥꯛ ꯈꯥꯏꯅ ꯃꯗꯣꯝ ꯌꯩꯕꯤ ꯊꯋꯥꯏꯗꯨ ꯂꯧꯔꯤ ꯃꯁꯥꯅꯧ ꯃꯥꯒꯤ ꯆꯦꯡꯂꯧ ꯁꯛꯐꯝ ꯎꯕꯗ ꯆꯝꯂꯧ ꯂꯨꯔꯥꯛ ꯁꯦꯠꯀꯨꯝ ꯀꯣꯡꯌꯥꯡ ꯋꯥꯆꯦꯠ ꯈꯥꯏꯕꯒꯨꯝ ꯃꯊꯃꯣꯏ ꯁꯦꯒꯥꯛ ꯀꯥꯏꯔꯕ ꯋꯥꯡꯂꯦꯟ ꯄꯨꯡꯗꯤꯡꯕꯅ ꯏꯁꯥꯅꯧ ꯅꯪꯅ ꯂꯥꯡꯑꯣꯟꯕ ꯁꯥꯕꯜ ꯄꯨꯡꯊꯛꯀꯤ ꯕꯨ ꯃꯅꯥꯛꯇ ꯅꯁꯥꯕꯤ ꯑꯩꯁꯨ ꯂꯥꯡ ꯑꯣꯏꯅ ꯍꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯃꯨ ꯃꯈꯨꯠꯁꯨ ꯄꯨꯡꯍꯨꯠꯅ ꯃꯥꯒꯤ ꯃꯊꯃꯣꯏ ꯊꯤꯟꯗꯠꯇꯨꯅ ꯃꯗꯣꯝ ꯌꯩꯕꯤ ꯊꯋꯥꯏ ꯂꯧꯔꯦꯗꯣ ꯂꯧꯃꯤ ꯂꯥꯛꯄꯒꯤ ꯃꯃꯣꯝ ꯆꯛꯄ ꯅꯤꯡꯉꯣꯜ ꯆꯔꯩ ꯐꯤꯁꯥꯕꯤꯅ
ꯂꯥꯡꯑꯣꯜꯂꯛꯄ ꯁꯥꯕꯜ ꯄꯨꯡꯊꯛꯀꯤ ꯚꯨ ꯀꯧꯕ ꯄꯥꯝꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯛꯄ ꯂꯥꯏꯔꯕꯒꯤ ꯃꯄꯥꯔꯤ ꯈꯪꯁꯨ ꯅꯍꯥ ꯁꯥꯐꯕ ꯄꯨꯡꯗꯤꯡꯕꯅ ꯂꯥꯡ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯃꯤꯟꯅꯩ꯫